Ngasi numidawaram phonggiba tuan Manipuri sifongsingi maru oiba I pausin khongacharakana Manipur top channel gi maikaidigi mayamda share tawjagi ahanba maktada Manipur gi wangro thokpa thodo thokkhra lakhacharakana mayamda hapsaramge yamna toina ot naibigidamak machanupina mapabu yu pithaklaga tumlingaida mai tharaga hatkre tangna thokpa thodo amada Kolkata gi Park Circus manakta Christopher Road laibi nupi amana maki apokpa mapabu numidangi saksaram daida yumgi mapan puthoklaga yu pithaklaba matung mai thaduna hatkre sei kunganitoi shurabi nupi macha sina haukiba numaijung numiki numidangda restaurant amada puraklaba matung mapabu yu pithakhi haina pawgi likun asina phungtokli sahi yankhai ge taruk shuraba mapa siga masanupi asiga Hugli Torel gi Torbanda bench amada phaminaraba matung yu ngauduna tumkibagi khudongsa balauraga kirosin haijilaba matung maina mapabu sakanki police na wang pang tawbada nupi masa sina phongdorapagi matungina mangna angang oiringaida mama laikhidraba matung mapa sina mahakpu toina ot naibaga loinana masa phawba sokna ot naiba horakhi haidi adubu makna luhongkhraba matungdadi amuk lepkhi adubu makna nupa mayumda matam khara lairamlaga mapamda halakhi mapamda halaklaba matung hanagi ot naibadu amuk hanna makha satharakpadagi mak masana thaba asi pangthokibani haina masana yazaki nupi asi maki makhurana FIR ama launch toroklaba matung police na fogatkibani haidenasu pausna makhatari atopa pawamana truck amana bus ta thomjinbada taruk sire ani sokle bus ka auto rickshaw ga thengaina bada nupi yauna taragumdoi sire yamna lebak thiba pawamani ma'am Madhya Pradesh ki Gwalior district ki Purani Sawani area bus amaga auto rickshaw amaga thengaina bada mi taragumdoi sire bus asi Morena lomda lakbada accident asi thokibani haidi ahanba report ki matungina passenger taradi thogdok thokphamda khudakta sibaga loinana khara amana yamna thina sokpaga loinana anakpa hospital pukhatkhi siriba taraga humdoi sigi manungda taraga nithoidi nupi ni haidi district asigi SP Amit sangina phungdokhibada nupi singasi Sawani area da Angalwadi Kendrada cook oibisingni makoina thabak loiraba matung auto rickshaw asida halakpada thaudo asi thokibani haidi adubo bus asida tonglakpa passenger singdi aso apan amata yawdabaga loinana bus asigi driver adu gari hundoklamlaga sienki mara asida state asigi lengakna sikibasingi imungda lupa lak mari compensation piragani haina lauthokre haidi amaromda Uttar Pradesh ki Ayodhya da leiba National Highway punga tareta ki Kotawali Rudanli area da leiba overbridge amagi mathakta ngasi passenger puba bus ama khamduna leiringaida maninglomdagi truck amana thomjinbada miyoi taruk sire anina sathina sokle hairiba bus asi Kanpur dagi basti phawba lakpada thaudo asi thokhibani haidi thaudo asida bus adura tonglakpa passenger taruk amadi khudakta sikhi amasu miyoi anina sathina sokpaga loinana district hospital layengnabagi dam pukhatkhi mara asida state asigi Chief Minister Yogi Adityanath na mari leinaba official singda accident thokliba mafam adura sangsinduna mi kanbagi thabak sathanaba amadi laikhidraba miyoi taruki imung manungda lupa lakh manga compensation pinaba khangankre haina supaw sina makhatana phongdorakli makha satharakpoina Manipur gi oiba maruiba pawkhra Koki tribe ki demand lengakna khanabiyu lengakna thawai bidrabadi lakliba March 13 total shutdown tawragani haina case esona lauthokre kumza English ngani ga taraga nipan ga October taraga mapan state cabinet na Koki furupu mutana ba hona ba haibisi Koki students organization KSO na PND haina student organization asigi general headquarter gi president Pakunthang Lufeng ngasi Koki inda pangthokpa pawmi singa unabagi thauram amada phungdokre ngasi pangthokiba pawgi mifam aduda district kayadagi lakpa KSO gi thaumi kyasu saru yakhi president Pakunthang Lufeng na makhatana pawmi singa phongdokhibada Koki tribe khudimak schedule caste schedule tribe others Amendment Act 2002 gi ngakna satpiyo Koki tribe ki oiba demand asida Manipur lengakna khanabiyo wafam asi lengakna thawoidrabadi Koki tab mafam punamakta satliba thasagi 13 amasung 13 total shutdown tawragani haikenasu pawsina makhatana sa phungdorakli makasa tharakpoina atopa pawamana hostel da leiba mahairoi tamthina phupo oja sangmai police na ngasi fagatkhre
ꯊꯥ ꯑꯁꯤꯒꯤ 22ꯗ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡꯆꯟꯅ ꯀꯪꯂꯥꯇꯣꯡꯕꯤꯗ ꯂꯩꯕ ꯁꯤꯜ एशियन मिशन स्कूल की हॉस्टेल महरोई यामना तमथीब मोंग चैफम नायन फूबगी थबक चतखी हाइबा स्कूल की ओजा सेक्माई पुलिस फगले है पुलिस फंग पाव की मिशन स्कूल बोर्डिंग महरोई अहुब स्कूल की ओजा वरक वतेंबगी थबक चथबद महरोई का हेन चैफम नायन फूकी सोकलब महरोई असिना मंगोंद ओजादुना तमथीना फूगिब थौदोकसिंग इमुंग मनुंगी ममा मपारा तमखी लोइनाना सैफम नायना फूगिब हक्चांगी असोकपा फेसबुक ता थगतुना मियामना खंगनबगी थबक सथखी हाइदी पाव असिना हाइ मसी मतुंगदा सोकलब आंगांग अदुगी इमुंगी मियोइसिंगना सेक्माई पुलिस ता वका चेरोल अमा पिसलकपदगी ngasi महरोई फूखि हाइब ओजादु फगले माकी मथक्ता केस अमसु रजिस्टर तौरे हाइदी अमरमदा मिशन स्कूल की बोर्डिंग महरोई सैफम नायन तमथीना फूखिबा अदुगी मतंगदा ngasi प्रोटेक्शन ऑफ चाइल्ड राइट कमिटी की मरुएबा मियोइसिंग स्कूल लाक्तुना ओजासिंगदा मतुंग मनाव असिगुंबा महरोई तमथीना फूबगी थबक असि तौदनबा अवेयरनेस पीबगी थबकसु सतखरे हाइरेनसु पाउसिना मखाताना फोंदोरगली मसम्याम पाउसु लोसिलकपोइना ngasi मणिपुर की कोविड-19 अपडेट मैम शेयर तौजरमगे मणिपुर से मैम नोंगी सुम कोविड-19 नाबगी सांगसी हेंगलगली मैम सेक्शन मिनसी अमसुम अपडेट पिजरकी मैम लोफुक तमिनरसे अमसुम मैम ngasi कोविड-19 की अपडेट से मणिपुर की 10 तकना मैम हप्सरमगे गवर्नमेंट ऑफ मणिपुर डायरेक्टोरेट ऑफ हेल्थ सर्विसेस तगी थादोरकपा कोविड-19 अपडेट ngasi तांग 23 मार्च की नुइदावरंगी पुंग 5 फुगी ओइबा अपडेट सिदा मैम ngasi punna miyoi tarago humdoi manipur covid-19 na positive uhenke amasu miyoi kun tarago humdoi si tharaga apun boina manipur nahan kiba miyoi misingsi lising kun nga mapan ga sahum ga yankhai gani thoini yamna hantharurabne mya positive oibi sangsing si khangen hingalai aduga recover tawgibisina sumna tagi miyoi ani khakni tawkribasi negative oiraktina discharge tawgibasi phagalakpasi miyoi ani khak miyoi ni si tharaga apun boina manipur recover tawkiba miyoi misingsi lising kun ga nipan ga समापन कुंथ्रा का मंगाने हौजी हौजी नारग लेरिबा मिय मिसिंगसी निफु ग मरि सुजिनख्रे मिय मिसिंगसी हेंगलकले नाबगे नारग लेरिबा मिय मिसिंगसी हाइदि एक्टिव ओइबा मिसिंगसी हेंगलकपना अपुन माजिक मणिपुर एक्टिव ओइना लेहलिबा मिय मिसिंगसी निफु ग मरि नि सिगी मनुंगसिदा मिय कुंथ्रा का मंगा मना जनरल पॉपुलेशन दगी दुगा मिय मापन मना सीआरपीएफ तगिने अदुगा ngasisu मणिपुर कोविड-19 मिय अमता नादुना सिखिदे अदुबो सियनखिबा अपुन मिय मसिंगदी सहुमो हुमद्रागो हुमदोइनिसु हाइना गवर्नमेंट ऑफ मणिपुर डायरेक्टोरेट ऑफ हेल्थ सर्विसेस ना थदरप कोविड-19 के अपडेट सिन मखाताना फोंदोरगले दुगिमा सिंसो शोरिन फुल इन्फॉर्मेशन हाइदि नारगली मियसिन काय काय दोन हाइबनि सिंबा मथांग अपडेट तौजरकदुरिबा पुंफाम सिद मैम हापसरागे दुफुंगाइ मिनरसेना मणिपुर टॉप चैनल के मेकेडिक्स रिक्वेस्ट तौजरे मसुम पाथोक सगिबे सोखिबा लान के व्यूअर्स मैम नंगा पिगिनी एंड थैंक यू